ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯩꯅꯣꯝꯇ ꯆꯤꯡꯊꯣꯛꯆꯒꯦ, ꯃꯗꯨꯗꯤ ꯑꯩ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯂꯣꯏꯅ ꯀꯛꯆꯈꯤꯕꯗꯣ ꯑꯇꯩ ꯀꯩꯝꯇꯒꯤ ꯅꯠꯇꯦ. ꯑꯩꯒꯤ ꯚꯤꯗꯤꯑꯣꯉꯩ ꯃꯃꯥꯡꯗ ꯊꯥꯒꯠꯈꯤꯕꯁꯤꯡꯗꯣ ꯏꯁꯥꯒꯤ ꯑꯣꯏꯕ ꯚꯣꯏꯁ ꯍꯥꯞꯇꯕꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯒꯥꯏꯗꯂꯥꯏꯟꯁ ꯀꯥꯡꯕꯨꯅ ꯑꯦꯛꯁꯦꯞ ꯇꯧꯔꯛꯈꯤꯗꯕꯗꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯀꯛꯆꯈꯤꯕꯅꯦ. ꯑꯩ ꯍꯥꯟꯅ ꯊꯥꯒꯠꯂꯝꯕ ꯚꯤꯗꯤꯑꯣꯁꯨ, ꯑꯅꯧꯕ ꯊꯥꯒꯠꯂꯛꯀꯗꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃꯁꯨ ꯏꯁꯥꯒꯤ ꯚꯣꯏꯁꯇꯣ ꯍꯥꯞꯆꯤꯜꯂꯒ ꯔꯤ-ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ. ꯑꯗꯣ ꯑꯩ ꯍꯟꯗꯛ ꯃꯔꯛꯁꯦ ꯈꯣꯟꯖꯦꯜꯁꯦ ꯈꯤꯇꯪ ꯋꯥ ꯉꯥꯡꯕꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦ. ꯑꯗꯨꯅ ꯑꯍꯥꯟꯕꯒꯤꯁꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯇꯧꯍꯟꯖꯔꯛꯑꯒꯦ. ꯍꯥꯏꯗꯤ ꯑꯩ ꯋꯥ ꯉꯥꯡꯕꯗ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯃꯌꯥꯝꯁꯨ ꯇꯥꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯣꯏꯕ. ꯈꯣꯟꯖꯦꯜꯁꯦ ꯈꯤꯇꯪ ꯐꯔꯛꯄ ꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯃꯍꯨꯠ ꯁꯤꯟꯖꯔꯛꯀꯦ. Three, two, one. मागी सर्टिफिकेट नेमते अप्रोबगी ममिंगना अविनाश कौई माजे आर्मी ऑफिसर ने कमलागी अहानब फिल्म सिना इचेल सिदा चे कमलाजे हौजिफाउगी ओइना मणिपुर फिल्म चामा कोन हेन कुमग्रा चे कमलागी फेवरेट कलर सिना अंगांबा अदो वीडियो से मतंग साइडा लोसनजरगे मथंगी वीडियो दा खरा सांगना म हापजरके ꯁꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯈꯔꯗꯤ ꯍꯩꯕ ꯋꯥꯠꯂꯦ. ꯑꯗꯣ ꯃꯌꯥꯝ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯣ.